ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯨꯈꯥꯎ ꯅꯍꯥꯔꯣꯞꯇ ꯆꯩ ꯍꯨꯝꯐꯨꯔꯝ ꯁꯨꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄꯗꯒꯤ ꯐꯖꯅ ꯊꯝꯕꯤꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯂꯤ꯫ ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ 2023ꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝꯗ ꯀꯦꯞꯇꯦꯟ ꯉꯥꯉꯣꯝ ꯕꯂꯥ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯟꯅꯔꯣꯏ 8 ꯈꯜꯂꯦ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯟꯗ꯭ꯔꯥꯄꯣꯝ ꯑꯦꯁꯤꯒꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯇ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯒꯥꯡ ꯚꯤꯂꯦꯖꯇꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯀꯨꯀꯤ ꯑꯍꯜ ꯑꯃ ꯆꯪꯂꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯐꯖꯅ ꯊꯝꯕꯤꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯊꯦꯡꯅꯈꯤꯕ ꯀꯨꯀꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯏꯂꯨꯟ ꯒꯨꯏꯇꯦ, ꯆꯍꯤ 60 ꯑꯄꯣꯛꯄ ꯄꯥꯎꯂꯝ ꯒꯨꯏꯇꯦ ꯀꯧꯏ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯖꯅ ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯁꯥꯏꯀꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯁꯤꯡ, 12 ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠ, 16 ꯑꯃꯗꯤ 18 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯇꯒꯤ ꯅꯥꯎꯔꯦꯝ ꯅꯥꯒꯦꯅ ꯍꯥꯏ꯫ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯒꯤ ꯃꯤꯡꯗ ꯇꯝꯄꯥꯛꯇ ꯇꯥꯕ ꯃꯩꯇꯩ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯃꯈꯜ ꯀꯌꯥꯒꯤ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯍꯥꯠꯂꯕꯁꯨ ꯉꯁꯤ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯀꯨꯀꯤ ꯑꯍꯜ ꯑꯃ ꯆꯪꯂꯛꯈꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯈꯪꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯍꯧꯅ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯆꯤꯡꯕ ꯀꯌꯥ ꯊꯣꯛꯇꯨꯅ ꯉꯁꯤꯁꯦ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯆꯥꯎꯅ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕ ꯋꯥꯠꯄ ꯑꯩꯈꯣꯏꯒꯤ ꯁꯔꯝ ꯆꯠꯄ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯈꯥꯛꯇꯅ ꯉꯁꯤꯐꯥꯎꯗ ꯃꯈꯣꯏꯅ ꯀꯛꯇꯅ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯒꯁꯨ ꯁꯤꯡ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯀꯥꯎ ꯅꯍꯥꯔꯨꯞꯀꯤ ꯖꯒꯥꯁꯤꯗ ꯀꯨꯀꯤ ꯑꯃ ꯆꯪꯉꯛꯏ, ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯥꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯄ ꯃꯥꯟꯕ ꯍꯥꯏꯕꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤꯁꯤꯡꯅ ꯀꯛꯇꯅ ꯍꯥꯠꯂꯒꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯞ ꯆꯥꯅ ꯈꯜꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯎꯠꯄ ꯑꯣꯏꯅ ꯉꯁꯤꯃꯛ ꯆꯪꯉꯛꯏꯕ ꯀꯨꯀꯤꯒꯤ ꯅꯤꯄꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯗ ꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯌꯧꯍꯟꯕꯤꯔꯣ ꯍꯥꯏꯗꯅ ꯉꯁꯤꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯑꯩꯈꯣꯏ ꯁꯤꯟꯅꯖꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯥꯟ ꯂꯩꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯕ, ꯂꯥꯟ ꯂꯩꯇ꯭ꯔꯒꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯁꯤꯡꯗꯥ ꯅꯍꯥꯔꯣꯜ ꯌꯥꯏꯐ ꯊꯧꯅꯤ ꯀꯥꯡꯂꯨꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯦꯟ ꯕꯣꯕꯤꯅ ꯍꯪꯂꯛꯂꯤ꯫ ꯉꯔꯥꯡ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1ꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯦꯗꯚꯥꯏꯖꯔ ꯑꯦꯟ ꯕꯣꯕꯤꯅ ꯍꯥꯏ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ ꯑꯃꯗꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯕꯒꯦ ꯍꯪꯈꯤ꯫ ꯖꯨꯂꯥꯏ 10ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯂꯦꯞꯈ꯭ꯔꯦ꯫ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯒꯁꯠ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯗꯨ ꯁꯤꯔꯥ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯈꯥꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP, DIG ꯑꯃꯗꯤ IG ꯂꯩꯔꯕ꯭ꯔꯥ? ꯀꯔꯤ ꯃꯔꯝꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ MR ꯑꯃꯗꯤ BSFꯄꯨ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯑꯊꯤꯡꯕ ꯄꯤꯔꯤꯕꯅꯣ? IG, DIGꯅ MR ꯑꯃꯗꯤ BSFꯄꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯒꯗꯕ ꯑꯣꯏꯔꯗꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯄꯨꯜꯂꯞ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯉꯥꯛꯆꯔꯒꯦ ꯍꯥꯏꯅꯁꯨ ꯕꯣꯕꯤꯅ ꯃꯈꯥ ꯇꯥꯈꯤ꯫ ꯊꯧꯕꯥꯜ ꯃꯌꯥꯏ ꯂꯩꯔꯛ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯑꯃꯗꯤ ꯑꯅꯧꯕ ꯃꯉꯥꯜ ꯌꯨꯠ ꯀ꯭ꯂꯕ ꯊꯧꯕꯥꯜ ꯃꯌꯥꯏ ꯂꯩꯔꯛ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯁꯨ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫
Thobal Mayai Lerak Mayra Paibi Luf Amadi Anoba Mangal Youth Club Thobal Mayai Lerakna Mamang the So Sero Amadi Suknuda Hangliba Relief Camp Sing the So Jana Taknaba Polam Sing Tengbang Pi Krabani Tengbang Polam Sing Piba Aduda Seru Yakibi Mayra Paibi Luchingbi Amana Fongdurakpada Ing Nachingna Lazeramba Manipur Asi 𝐒𝐀𝐍𝐃𝐄𝐑 Lanbung Oina Semgalakpa May Horol the Ipaipu Singna Thambiramba Iraiba Kanglaipak Asibo Kudum Chanaba Honarakpa Yabangamloi 𝐒𝐀𝐍𝐃𝐄𝐑 Singna Chatarakpa Hingsagi Thawongda Thawai Hingnaba Chelangtuna Relief Camp Singda Jongsafam Lotuna Leriba Ichel Inau Singidamakta Aikhoi Lady Haina Makoibu Wakal Sauthoknaba Wakalonda Ngasigi Tengpang Polam Singasi Pibani Makhatana Su Mating Taukigani Hiram Amatada Imalevak Manipurgi Saktam Kaiba Yaroi Haiki Sina Lazeramba Manipur se 𝐒𝐀𝐍𝐃𝐄𝐑 Kanguna Lambung Oina Semgalakpa Koigi Mahiron Lazer Labai Pai Pusna Thambiramba Koigi Lepai Pa Kanglaipa Asibu Mokoina Kudum Sanda Honarakpa se Koi Promotion Yaningde Adugi Matakta Koina Ngasi Laksariba Asi 𝐒𝐬𝐃𝐈 Mai Thadu Pigraba Lanjetraba Kaya Ipanama Asi Gitamakta Noi Gitamakta Koi Lady Haiba Wakhalonga Loinana Akoi Anoba Mangal Youth Club Amadi Mayra Paibi Mayai Lerak Thobal Akoina Makogi Damakta Koi Lady Haiba Kiri Magaloinana Akoi Makom Asi Laksabani Social Upliftment Organization SUO Singzamai Top Lekaina CBSE Kosem Bosem Naloba Exam Singda Mark Kwaidagi Yamna Fanglakraba Organization Asina Konba Mafam the Labor Mahiroi Singda SUO gi Marirak Soba Meritorious Award Pibigi Thoram Levaki Oriba Fibam Asina Maram Oiduna Mahiroi Singi Mayum Singda Oina Chatuna Mana Sing Kusinakre SUO gi President Richard Lieutenant Colonel 𝐒𝐀𝐍𝐃𝐄𝐑 Luchingtuna a visit 𝐶𝐃𝐍 Tabam Richard 𝐶𝐃𝐍 Tabam Pretty 𝐶𝐃𝐍 Tabam 𝐶𝐃𝐍 Tabam Kanupriya Rishikesh Pipika Penalika Akoisam Amadi Brahmachari Mayum Richa Hariba Mahiroi Singasida Mansing Adu Kutsinaki Akangnaba Pau Amagi Matung Inna India Amadi Myanmar Aniki Ngamkai Tainabada Assam Riflesna Thiba Humagi Thavak Jathabada Malemgi 𝐒𝐀𝐍 Lupa crore Aniga Ani point Manga Sinoromgi Oigataba Kwa Supari Maru Bag Sani Sumna Mapan Niyom Kaina India Rom the Pusinaba Honarambadagi Fagat Kre Hariba Kwa Supari Sing Adu Myanmargi truck Amada Haplaga Purambadagi border pillar number Marifudara Mapan Sankalok Nala Manaktagi Myanmar Macha Ahumga Lunina Fagatibani Faglaba Kwa Supari Sing Myanmar Macha Ahum Amadi Tata truck Aduga Punna Kamsongi Forest Department Makatawa Lokatfam Thopa Thavak Sing Lokatnaba Kutsinakre Hari Amaromda Makatana Hariba Mafum Adumaktada Assam Rifles Team Amana Makatana Amukhanna Thiva Humbagi Thavak Jathabada border pillar number Marifudara Nipan Mayadagi Atoba Myanmar Macha Ahum Amadagi Malemgi 𝐒𝐀𝐍 Lupa crore Aniga La Kuntramari Rom Oigadaba Kwa Supari Bag Jama Marifudara Amagasu Fagaki Fagalaba Polam Sing Aduga Myanmar Macha Ahum Aduga Punna Kamzogi Forest Department Ki Miyoi Singda Kutsinakre Hari Assam Rifles East Amadi Custom Department Ki Apunba Team Amanangarang Mizoram da Chatakiba Thiva Humbagi Thavak Amada Lupa Lakh Tara Henbagi Mayai Kaba Chinjak Sing Fakat Pangamkre Myanmar Ngamkai Oiba Mizoram Gi Jamphai District Ki Manung Chanba 𝐒𝐾𝐅 Khungang da Chatakiba Thiva Humbagi Thavak Aduda Foreign Churuf Case Mari Beer Case Samak Kunmari Wine Case Taret Loina Whiskey Case Taruk Fakat Pangamki Hariba Polam Singasi Malengi 𝐒𝐀𝐍 Lupa Lakh Taraga Listing Taranithoi Gi Mathakda Oigani Hari Fagalaba Polam Singadu Jamphai da Leiba Custom Preventive Force da Kusinakre Chandrayaan 3 gi Thagi mission Mai Pakibaga Lunina Thagi Maramda Thizinba Haukrabagi Tungda Indian Space Research Organization ISRO gi scientist Singna Matangi Midyang Numit Lomda Thamlakre India gi Oiba Solar Research Haibadi Numit ki Maramda Thizinaba Hanba Space Aditya L1 Numita Thagatnaba Sri Harikota Spaceport da Thaurang Tawduna Thamkre Aditya L1 Hariba Aditya L1 spacecraft ase solar ge corona amadi solar ge atmosphere ge matangda thizinaba sakibani spacecraft asina maru oina numit ki kuyomda sitliba nungsit ke maramda amadi hariba nungsit asina malemda piriba apanba sing habadi aurora sing thokhaliba asigi matangda thigat hangani masigi mathakta mission asina numit na malemgi aing asada piriba safu singi matangda su bap ta hanba ngamgani Aditya L1 asi hauzik
ꯁ꯭ꯔꯤꯍꯔꯤꯀꯣꯇꯥꯗ ꯂꯩꯔꯤ ꯑꯃꯗꯤ ꯃꯁꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯊꯥꯒꯠꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯏꯁꯔꯣꯒꯤ ꯃꯀꯣꯛ ꯑꯦꯁ ꯁꯣꯝꯅꯥꯊꯅ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯏꯁꯔꯣꯅ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯁꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 2ꯗ ꯊꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ 𝐻𝐕𝐓1ꯅ ꯏꯟꯗꯤꯌꯥꯒꯤ ꯂॉन्च ꯚꯦꯍꯤꯀꯜ PSLVꯗ ꯀꯤꯂꯣꯃꯤꯇꯔ ꯃꯤꯂꯤꯌꯟ 1.5 ꯄꯥꯏꯒꯅꯤ 𝐻𝐕𝐓1 ꯑꯁꯤ ꯍꯦꯛ ꯊꯥꯒꯠꯄꯒ ꯅꯨꯃꯤꯠ 125ꯅꯤꯗ ꯂꯪꯒ꯭ꯔꯦ ꯄꯣꯏꯟꯠ L1ꯗ ꯌꯧꯒꯅꯤ ꯆꯟꯗ꯭ꯔꯌꯥꯟ 3ꯒꯤ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯁꯤꯗ ꯄꯨꯟꯅ ꯀ꯭ꯔꯣꯔ 4 ꯆꯪꯈꯤ ꯑꯗꯨꯒ 𝐻𝐕𝐓1 ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛ ꯏꯪ ꯀꯨꯝꯖꯥ 2018ꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 469 ꯀꯥꯏꯊꯣꯛꯈꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯏꯁꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ 𝐻𝐕𝐓1 ꯃꯤꯁꯟ ꯑꯁꯤꯗ ꯁꯦꯟꯐꯝ ꯀꯌꯥ ꯌꯥꯝꯅ ꯆꯞ ꯆꯥꯅ ꯆꯪꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯤ ꯆꯥꯏꯅꯥꯒꯤ ꯍꯪꯖꯧꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ 2023ꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯏꯟडियन ꯋꯨꯃꯦꯟ ꯐꯨꯠꯕꯣꯜꯒꯤ ꯃꯦꯝꯕꯔ 12ꯅ ꯁꯥꯕ ꯏꯟꯗꯤꯌꯥ ꯇꯤꯝꯗ ꯌꯥꯎꯒꯗꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯇꯤꯝ ꯀꯦꯞꯇꯦꯟ ꯑꯃꯁꯨꯡ ꯁ꯭ꯇꯥꯔ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯉꯥꯉꯣꯝ ꯕꯂꯥ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯂꯔ 9 ꯌꯥꯎꯔꯤ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯀꯤ ꯈꯟꯒꯠꯂꯕ ꯑꯇꯩ ꯐꯨꯠꯕꯣꯂꯔꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯇꯣꯡꯕꯝ ꯑꯁꯥꯂꯇꯥ ꯑꯦꯂꯥꯡꯕꯝ ꯄꯥꯟꯊꯣꯏ ꯆꯅꯨ ꯗꯥꯡꯃꯩ ꯒ꯭ꯔꯦꯁ ꯅꯥꯎꯔꯦꯝ ꯄ꯭रिꯌꯪꯀꯥ ꯉꯥꯉꯣꯝ ꯁ꯭ꯋꯤꯇꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯟꯖꯅꯥ ꯆꯅꯨꯅꯤ ꯒꯦꯝꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯉꯥꯉꯣꯝ ꯕꯂꯥ ꯀꯨꯝꯖꯥ 2025ꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯦꯅꯥꯗ ꯃꯦꯠꯆ 93 ꯁꯥꯟꯅꯕꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯒꯣꯜ 36 ꯆꯟꯕ ꯉꯝꯈꯤ ꯆꯍꯤ 4ꯔꯣꯝ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯗ ꯁꯥꯟꯅꯕ ꯌꯥꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯅꯧꯅ ꯑꯃꯨꯛ ꯌꯥꯎꯔꯛꯄꯗ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ 2023ꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯄꯤꯔꯦ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯇꯦꯂꯦꯟꯠ ꯑꯃꯗꯤ ꯁ꯭ꯄꯤꯔꯤꯠꯅ ꯒꯣꯜ ꯃꯁꯤꯡ ꯌꯥꯝꯅ ꯆꯟꯕ ꯉꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯣꯇꯤꯁ ꯋꯨꯃꯦꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯀ꯭ꯂꯕꯅ ꯊꯥ 19ꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯐꯪꯗꯨꯅ ꯃꯦꯠꯆ 9 ꯁꯥꯟꯅꯕ ꯌꯥꯎꯈ꯭ꯔꯦ ꯕꯂꯥꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝ ꯀꯦꯞꯇꯦꯟ ꯑꯁꯥꯂꯇꯥ ꯌꯥꯎꯔꯕꯅꯤꯅ ꯇꯤꯝ ꯑꯁꯤꯗ ꯑꯋꯥꯡꯕ ꯃꯪꯂꯥꯟ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯊꯝꯅꯔꯤꯕꯅꯤ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯇꯤꯝ ꯑꯁꯤꯅ ꯒ꯭ꯔꯨꯞ ꯕꯤꯗ ꯌꯥꯎꯕ ꯆꯥꯏꯅꯤꯁ ꯇꯥꯏꯐꯩ ꯑꯃꯗꯤ ꯊꯥꯏꯂꯦꯟడ్ꯒ ꯊꯦꯡꯅꯒꯗꯧꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯄꯨꯈꯥꯎ ꯅꯍꯥꯔꯣꯞꯇ ꯆꯍꯤ 40 ꯁꯨꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄꯗꯒꯤ ꯐꯖꯅ ꯊꯝꯕꯤꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯁꯤꯟꯅꯈ꯭ꯔꯦ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯗ ꯍꯪꯂꯤ ꯆꯥꯏꯅꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ 2023ꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝꯗ ꯀꯦꯞꯇꯦꯟ ꯉꯥꯉꯣꯝ ꯕꯂꯥ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯟꯅꯔꯣꯏ 9 ꯈꯜꯂꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯟꯃꯕꯝꯅ ꯈꯨꯔꯨꯝꯖꯔꯤ